ngasi phong tongan Manipuri sifungsing amasung thokiba thokdo wathoksingdagi maroib I pausing myamna thamjagi ahanbada hoyelan paudagi lokhosaraga Eastern Nagaland People's Organization gi manglan mangphaunagadorabra Government of India na Tanja sida Nagaland gi district taruk punsilaga autonomous territory simgane harakle Nagaland lengana union government gi proposal asigi matangna June 13 da consultative meeting pangthokadore BJP की प्राइम मिनिस्टर नरेंद्र मोदी ने लुसिंगलक्लीब लाइंगांग हौजिक मणिपुर कुकी एमएलए सिंह तोंगान एडमिनिस्ट्रेशन तालकलिंगे की सैरक युमथांगनरीब नागालैंड की मियाम अमसुम स्टेट असगी पॉलिटिक्स ता ख्वाइदगी असौब अहोंग अमा ओइना ईस्टर्न नागालैंड पीपल्स ऑर्गेनाइजेशन ENPO ना मतम क्यागी ममांगदगी तांदुना लाखिब नागालैंड की नोंगपोक थांग सरुक तलैबा डिस्ट्रिक्ट तरुक पुनसिंदुना ऑटोनोमस टेरिटरी नत्रगना काउंसिल अमा सेमगदबने हाइबगी डिमांड अदु पिनिंग अपा फोंदोरक्तुना अकक्नबा प्रपोजल अमा फावबा तौरखिबना ENPO की मंगलान मांगफाउनरगद्रा हाइबगी वहंग सोंतोरक्ले अदुमनमक नागालैंड की नोंगपोक थांग सरुकता लैब डिस्ट्रिक्ट तरुक पुनसिंदना गवर्नमेंट ऑफ इंडिया ना ऑटोनोमस टेरिटरी नत्रगना काउंसिल अमा सेमनबगी प्रपोज तौरखिबा सिगी मतंगदा खननबा नागालैंड लेंगना था सिगी कुंथ्रागी नुतुल पुंग अमगा मखाई तरकबदा कंसल्टेटिव मीटिंग अमा पांगथोकनबा थाबक पायखरे मिफम असना गवर्नमेंट ऑफ इंडिया की मैकेडी नागालैंड डिस्ट्रिक्ट सिंग ओरिबा तुयेनसंग मोन लोंगलैंड की फेरे समातोर अमसुम नोगलाक डिस्ट्रिक्ट तरुक खम थेंग लैंगागलोन के ऑटोनोमी पीनबगीदमक तौरक्लिबा प्रपोजल असिगी मताना खनागनी नागालैंड लेंगा की कंसल्टेटिव मीटिंग असि कोहिमा द लेब स्टेट बैंक्वेट हॉल पांगथोकनी सोहारी पाउसना मखातना हाइबदा मसिमक थोगनबगीदमा ENPO गा यूनियन लेंगा की मरक्ता थेंगथांग नायना खननाइनबा मिफम कया पांगथोरखरबने अदुगा मिफम सिंग अदुना खनरगा लौखिब वरेप की मतुंगिना नागालैंड की अपुन डिस्ट्रिक्ट सिंग की मनुंगदगी डिस्ट्रिक्ट तरुक पुनसिंदुना सेमननबा यूनियन लेंगाना प्रपोज तौरक्लिबा ऑटोनोमस टेरिटरी नत्रगना काउंसिल सिगी मनुंगदा इलेक्टेड मेंबर निफु लैगने अमसुम नॉमिनेटेड मेंबर मप लैगने हारि अदो ऑटोनोमस टेरिटरी नत्रगना काउंसिल असि लेरक्लाबदी मसिगी लेजिस्लेटिव एग्जीक्यूटिव अमसुम फाइनेंशियल ऑटोनोमी की मपांगल सुलैबग लोइनना सेमगदोरिबा ऑटोनोमस टेरिटरी नत्रगना काउंसिल असि फ्रंटियर नागा टेरिटरी हाइना फावबा खंगनगने हारि लोइनना ENPO की डिमांड मतुंगिना यूनियन लेंगाना तौरक्लिबा प्रपोजल असिगी मतंगदा था असिगी कुंथ्रादा पांगथोकदोरिबा कंसल्टेटिव मीटिंग असिना नागालैंड की ओइना ENPO गा एग्रीमेंट तौनबगी पुवारी अमा सेमलकपसु यारि हारि पांगथोकदोरिबा कंसल्टेटिव मीटिंग असिदा चीफ मिनिस्टर नेफ्यूरियो डिप्यूटी चीफ मिनिस्टर वाई पाटोन अमसुम TR जेलियांग्स लेंगाक्सिगी MLA मपन अमसुम नागालैंड लेजिस्लेटिव असेंबली की स्पीकर याउन स्टेट असिगी MP अनि अमसुम एडवाइजर सिंगसु सरुक यागन हारि मखोगी मथत नागालैंड की ट्राइबल लुपसिंग ओइदिबा सेंट्रल नागा ट्राइब्स काउंसिल्स अंगामी पब्लिक ऑर्गेनाइजेशन ताइनेयेमी पीपल्स ऑर्गेनाइजेशन साकेसांग पब्लिक ऑर्गेनाइजेशन अमसुम नागालैंड्स गारो ट्राइबल काउंसिल नसिंगबा लुपसिंग म्यूट सिंगसु सरुक यागन हारि लोइनना अनोबा ऑटोनोमस टेरिटरी नत्रगा काउंसिल अमा सेमनबगीदमक यूनियन लेंगाना तौरक्लिबा प्रपोजल असिगी मनुंगदा लोइसंग निफुगा मंगासु अनोबा एडमिनिस्ट्रेटिव स्ट्रक्चर असिगी मखादा थम्बग लोइनना तोंगानबा सेक्रेटरीट्स अमसु हांगदोकने हारि अदुगा नौना थम्नबा प्रपोजल तौरक्लिबा टेरिटरी असिदा एडिशनल डायरेक्टर जनरल ऑफ पुलिस अमसु अपॉइंटमेंट पीदुना थंगन हारि पनबा याबदि फिबम असि ओयकनाबगीदम ENPO ना मिनिस्ट्री ऑफ होम अफेयर्स की मरक्ता मरुएबवा मिफमसिंग पांगथोकतुना लाखिबरे मिनिस्ट्री असना खंगलकपगी मतुंग ENPO की प्रेसिडेंट सापिग्यु संगतामना लुसिंगबा मिहु तरागनि थुने साब डेलीगेशन अमना थासिगि तरागा तरत यूनियन होम सेक्रेटरी अजय बलाग उनदुना वरिसनाखिबने ENPO की डेलीगेशन असिना मिनिस्ट्री असिगी इंटरलोक्यूटर अमसुम स्पेशल एडवाइजर AK मिश्रागसु जून तरागा तरत उनखिबने ENPO ना तोंगान टेरिटरी असिगिदमंग असिदगिन सही तरागनि थोगी ममांग कुमजा इंग्लिश ngani ga tarada makhoi ga ahan ba memorandum madu India lenga ta pisin khibani aduga Nagaland manungdagi state asigi nongpok thangba saruksingda full autonomy amasum separate administration piduna frontier Nagaland ama semdrabadi mafam singasi matamgi matungina sokot pangamna roi haina sapongdokhibani Nagaland की नुंगसुक थांगबा डिस्ट्रिक्ट सिंग असि हौरकपदा नॉर्थ ईस्ट फ्रंटियर्स एजेंसी की सरuk am oiram khibane dobo British na
Tuyensing Frontier Division haiduna tongan administrative unit ama semlambaga loidana unit asi Nagaland akumza English ngama samapan ko humpu ko humdoida mapung phaba state nama oikibada masigi manung salakibane hansu paus na makata na palakli makasa tharak poina to pawmana Prime Minister Narendra Modi halakpaga Amit Shah na Manipur gi oiriba phibam tamduna mi pampang tokre Governor Anusia Oikenasu President Draupadi Murmu unaduna Manipur gi phibam khankre Numit mangani gi khongsuta United States amasung Egypt satluraba matung ngasi ayu anganwada lewasida Prime Minister Narendra Modi hek halakpaga panthadana Union Home Minister Amit Shah na Manipurda May 3 Inglisingani kunga homdoidigi hausu fawda leptuna thulakliba kanglup maselgi wathoksing liduna khankhre New Delhi da leba Prime Minister gi yumda Home Minister Amit Shah na Manipur thulakiba lana sina maram oiraduna hausu state asida laiba security gi phibam liduna khankiba asida Union Minister Singh Hardip Singh Puri Nirmala Sitaraman amasum Bopena Yadav Sargyaki ba loidana Union lenga ki senior official Singh Sargyaki Prime Minister gi mekeri gi su Union Home Minister amasum atai Minister Singh yauna senior officer Singh Manipur da hauji oiriba phibam gi matana thamnapu wafam Singh pukning sangna taki adumaina ma Prime Minister gi mekeri gi Manipur gi damok lokhot kidaba tharang Singh gi matangda kari karamba wafam Singh phongdokiba gi habadudi khambang khidre panmaya abdi Prime Minister nga si ayu angan mada leba asida halaktingai gi mangoinana ngarang ayuk Manipur gi Chief Minister N Biren Home Minister na Tankau korakpadagi Delhi de satuna unakibani Chief Minister N Biren gi mekedi gi Manipur ngarang phawda laikiba phibam gi matangda report amasu Home Minister submit tawkibani loinana pungkhaya marum sunu Home Minister na Chief Minister N Biren Manipur gi Rajya Sabha gi MP laisem sana jawa Manipur Assembly gi Speaker T.S. Hyderabad BJP gi wangang loy amasum North East in charge Dr. Samit Patra amasum Intelligence Directorate ki Director ga suphamina duna wari sana khibani amaramda haujik Delhi da leriba Manipur gi Governor Anusia Uike na sinukthul Rashtrapati bona President Draupadi Murmu ga unadun haujik Manipur da leriba phibam singi matana pawdam khre ma ki pawdam da phurup ani ki marak thuaningda ba thawdok sing thorakpadagi oyakliba phibam sing su khanki loina thorakliba thawdok sing asigi manung chana thokriba tongan ba thawdok sing su tamladun kupna khana ki aduga Mataukrabna Manipur gi phibam si lakshinduna amukhana ingtapa purakadagi haibagi matangna su President gi khanaki Governor gi mekedi gi mahakna Imphal Chuchampur amasum Bishnupur district singa hangliba relief camp singa satuna jangjafam loriba miyoi singa unabagi wari supanki Manipur gi haujik oiriba phibam sigi matang state amasum union lengakna lakholakwa relief ki thabak sing yauna resettlements rehabilitation gi matangna su puthoktuna khanaki ani su paus na makhatarakli Makasa tharak poina to perform turbung bangla amasung wai khurok ki mafam sing tem khairaga sambal khajindana firal yung silabra mamang thagi ahum nungthildagi horakiba yum singda nomai kapsinduna mai thadokpa amasum misa miyam nomaina kaptuna halakiba thadok singi ahan horakpam oiriba Bishnupur amasum Chuchampur district ani gi lona bada leibati dimlambi paringi turbung bangla amasum wai khurok ki mafam kharaku ki militant singna Missionary sing sejinaduna tem khairaga sambal khajinduna makhogi firal sing yungsilabra haibigi uhang hangrakle pawgi likhuna sina haibigi matungina torbung bangla amasum wai khurok ki mafam sing tem khairaga sambal khajinduna firal sing yungsile hairiba mafam asi hana mitei sing yum sing lermane irang horakpadagi mai thadokpi khiduna hanglaga lairakibane hairi Maram asina yum sing mai thadokraba matungda kuki militant sing na mafam sing asibu missionary sing sejinaduna tem khairaga sambal khajilaba matungda makhoigin haiba firal sing yungsingna thamhorakpan hari adomaina mok thagdo asiga mari lainaba official report formangam khitri amaramda haujik Chuchampur district hospital gi mortuary da kuki furuki manungsanba tuan apiku furup sing gi laikhidraba miyoi kunthra gumde hakchang sing thamle hari Haksang sing asigi manungda nupi gi haksang sing su yauri aduga hawkiba irai numit fawda haksang kunthra gum thoi khaktamak leiramadagi thangju numit ama puraklaga punna kunthra gum de surakpani hari loidana Manipur lenga ki mekedi gi irang namara moiduna laikhidraba miyoi singi imungda lupa lakh tara gi senpam pigini haikrabasu haujik Chuchampur gi district hospital gi mortuary da thamlakliba haksang kunthra gum gi manungdagi supnagi tara khaktamak senpam asi pifam to I habu wafam authority na Fongdorakpadagi makhal amatagi comparison laudanabagi pirep su laure haideni su paus da makhatana palakli
Makasa tarak po na to papao na Mizoram ki BJP na Manipur president rule thamna ba demand tawkre. Manipur haujik tholiba thakdok sing asi laksin dun athuba matam da ingta papuro na bigidamak se minister N Bere na lusing liba lenga asi muthalaga president rule thamgada bane haina demand tawkre. Demand asi Mizoram BJP ki schedule tribe morsa na thokiba serola mada phongdokibane. Serola duna me ahum dagi tholakiba kanglup masel gi irang na maram oira duna miyoi sam henba ki punsi mangan kre haina spanki. Aduga stirolo da majority community na minority community da miat mi punam sum lining gi mafam sing yaw na yum sing mai tha don left and attack sa tharakli habu apam sa phongdoki maramasina thorakli ba thawdok sing asi asaw communal amasum lining gi class amu electric gi mamang da lakshin duna control tawgada bani haira duna yari ba makai atubu matam da minister N Biren gi lenga muthatuna manipur amausa gi phibam hanjal hangna bi dama president rule thamgada bani strike Amarom dana Chief Minister gi wangang lenga ani leibigi thawong ni numit humni gi manung na suraktu Chief Minister N Biren ngarang Home Minister Amit Shah unaruraba matungda Manipur haujik tholibi irang asi singilamda Home Minister na control toraga tampakta Chief Minister masana control toraga ni haina phongdoki hairadana ngasi Thobal District United Development Women's Organization amasum masiga punna satminariba Kaksing District ki maira pai bisingna Wabagai lamkai human sen siam na khongjang sangsingkre khongjang asida saruk yakibi organization sigi general secretary moirang thim sanatomi na permission phongdoki bada se minister ngarang imphal halaglaga permission una bada phongdoki buwa phamasi state asid lenga ani lebi ki thawngni maramasina kokila lawbusinga lainari basu numit humni gi manung da lakthok pangamdraga na pham thadok piro aikhoi isana lengak saragaki khongjang asida manipur gi ngamkhai kai bia roi haiba yaw kholaw sing law khensu paw sida makata na palakli amarom dana Amit Shah na kuki sing control tawgani Chief Minister na tambaki irang loishingani hairi bisi kari hairi bino folks aikhoi na tali bisi manipur da administration ani lebi yaro hebane matang sida ngarang Chief Minister na media da pawdam khibida Home Minister Amit Shah na singda kuki sing control tawgani duga Chief Minister na tambaki irang Loishilu Herakli Haidi Bisi Wanto Karino Haina Federation of Civil Society Organizations Fox ki President TS Manihana Hangre Wang Singasi Wangkai Ningtem Pukri Mapal Labor Fox Office Pangtukiba Pawgimi from Madama Hankibani Manipur gi saktam kaibi yaro emasum lenga ani lebi yaro haina miyam na akan makongjang sangsilibani serak sida Amit Shah na karigi damak magna singi thawdang lawgone Herakliba sigi hidden agenda karino Manipur si assembly laizaduna lengak laizabistini assembly mi pangdok tuna tongan warep singlawduna Manipur bu tangdu laitaba purakna bo khotna haigadabane wafam sigi mota karigi damak state lengak laina singda Amit Shah na thawdang lawgodori bananghi wafam si karamba hidden agenda laibadagi no haibasu khanggadabna ki mitai naga sum kuki haina khaidolaga Manipur bu thugaina bu khotna ribra haibasi laibak miyam na singhale me ahum digi hauraduna mai salakpada awana amas mishimina na thalabane tanja sida irang sida tongan ma uwa khalon ga loinana tang dulai tawa amasum ing sikpa purna balambida sanction pantokmani athuba matamda irang loisin gi hairabadi singkhong singya loijing loyagi misamiam na nomoi kapli basile fanga ta banaki Manipur lenga na sugi ground rule nga na sanana ba thawa pekhalam na bade ngasi thokliba mishimina amasum yum kai kaya mai sali basi thoklamba Pibamasi yauna sokchilam loidabani hairaduna irang maraksida political party natragan MLA minister singna president rule thamnabusu honarodabani irang si lakshinana pamiyam punna honna minagadabani haikena su pawsida su makhatana su phongdorakli makasa tharak poina to papaw mana singilamdan Amit Shah na CM amadi tambaki lamdana berena CM oire MPP Singilamdana Union Home Minister Amit Shah na Chief Minister oire do tampaki lamdana nangthongbam berena Chief Minister oire Hausuk Manipur Chief Minister ani leire haina Manipur People's Party MPP gi President Singakham Shamjaina phongdokre ngasi Imphal gi Kangjeibung da leiba MPP gi office ta pangtoki ba pawgi mifam madu da mahna makhatara dun hai Union Home Minister Amit Shah na kaurakpadi gi CM Biren unaruraga halaklaba matungna mahna Manipur gi miyamna pawdam khiba wafam Sing the Lady Cookie militants na Satara Tabukudima, Union Home Minister Masamang Yang Singani Havigi, Sab Sabatazapiraki,
loina tampaki lamdana na khoina irang laksinna bu honaro hairakle haina paudam liba asina takpadi manipur si masit ani thokna khaidokre haibegi thajab laire thawong asi sumdabana maram moiraga MPP na akanama mona kanem tawe wafam asina taklibidi manipur masi ani thokna kaire madi koki militant singna taliba dimana du fongan khrabani loinana lebaki wathok asi CMP rena athubuda sabsaba phirep ama lawiduna loisina bu honabana afaba madi asuma khongthang wajani masigi iroidana national highway anida blockade tawriba sisu khudakta hangtokpiu national party tarana delhi de satuna CMP ren bu sinuna bu taksinba sisu amaromda matang yamna sade masi yamna level thibani sei lising mari hena leraklaba manipur gi ngam khai ke hanana bu sinba langni matang su MPP na india gi home minister da wap masi thamningi maduri hauji central force thajinduna kuki militant singna mateng panglibasi hauji poppy plant harvest taunaba ngehanbiri brahibsini central paramilitary force singna maru in RAF singna samjaraba khulai paisada ima ibel isal isi singna onsinna phusaiba mobom tear gas rubber bullet single cap singna aso upon basi MPP na akan mona kanem tawi masi kutal ka tokata bane akhoi punamak mioi bane relief camp da leriba punamak akhoi isali now isal isi ngaktani makhoi awabada MPP na sargyazari loinana minister na atopa matamda woroisin pubirakna wahaisari loinana mai saklibasi ahanbada mothat pasungani tumina yengbagi mawongsi MPP na kanem tawi haukiba kumza english singaniga amagi jun taragani pana thokiba matam adugi prime minister atal bihari bajpai gi matamda thokriba thawdo do mohana thoknaba prime minister narendra modi na sinwa lan hanisu magna makata na fondoki ngasi pangdokiba pawgi mifumadu MPP gi maroeba thomi kyasu sarugya khensu pawsta fondorakli makasa tharak poina sanalaiba pawksi digi topa maroeba pawkranamo Kuki militant numai lalon mani haiba marifari anigi yum mai thakre Misau gas agency ki office DC office mayada car ani mai thakre Manipur thokli ba hana sunaba yum mai thana bagi thawdok singi marak state police tagi munkiba numai kuki militant singda laloli haiba mioi mari Impal East district police na lalon madagi fanglak senpam lupa lakh 2.5 amasum numai kharaga kona na fare numai lalon mada sena ba mioi anigi mayumai thakre pausin hai nomai lalon mani haibigi maral police na faraba mioi mari adudi Impal East district ki hangang police station konba haikru makong khewa makong dagi nur safi sei kuntra gom apokpa nizam khomidok surok mapal dagi MD sanayai sei nifugutruk amasuma ki mayamba Rashid Ali sei yangkai apokpa lekidraba MD asau kairang awang lekai dagi Hasan sei nifu apokpa lekidraba Abdul Rahim ni makoi mari dagi yamla bukusu kulaisin fukatamki hangang police station nga sinuntul permission ko unabada Impal East district ki SP Ketrimayum sibakanta na permission laki thazabi aba pawma phangmari operation sathabada nomai lalon ba mioi mari asi fukapangamane MD Hasan dagi magazine ga konana carbine ma amasum air pistol ama amadi polak ani makai Rashid Ali dagi inches rifle ki magazine ani 303 LMG gi magazine ama amadi 303 ki copy yari nomoi maru kunga matui fangle Hasan amadi MD Rashid Ali haiba mioi ani kusu khulai khara lupa lakh taruk ta yuan khra habigi box fangle kusu khulai yuan bagi thabakta MD Nur Safi amadi MD Sanayai haiba mioi ani asisu CN bagi fawne makhoi mari gi matakta FIR lokotuna thigat bagi thabak sa tabawre makoina yole haiba nomoi adu handaki kangluk irang asiga mari dainana tuan maponggi state security force sing lagi lakiba nomoi singa duni kari guma makoina nomoi singa du tasena yolam oirabadi makoigi matakta NSA gi case palagani haina ESP ni makataki nakala moromda pharaba mioi mari asina kusukulai singa du kuki militant singa yon bani haina maral siduna phabada yawriba Hasan amadi MD Rashid Ali gi yum laikai miam horoktuna ngasi ayuk pung tara makai tabda mai thakre amasuma khoina yoliba numai du SLR amaga LMG amaga oirambi yai haina thajanari amaramda haukiba ihingda singmairong da leiba Misau gas agency ki godown office miam horoktuna mai thakre hairiba agency asi suspension of operation su tawnabada yaw kuki militants group amagi lusing amagini godown adu thamlamba LPG cylinder singli sakangdaba singna hanana huran kiba maramna sunatagi yum khaktamak lehorabani mara aksida
ngasi numidang wairam Imphal West District ki Lampel DC office manakta miyam horoktuna car ani mai takre haiba car ani du amana Vrezani du ko atopa amana Datsingoni car ani edugi saru ayama maina sakiba maramna registration number ama faw khamamdre adumo car ani edu bu thorok mi ani the police na rescue ta hore driver ani edu di kairau makting makhale kai digi MD Amir Khan sai kunga mapan apopagi ming MD Ayuk amasung kairau mating makhale kai digi MD Hasan sai kunga tar apopagi ming MD Anwarni thajabya ba mafam digi phangba paun hai miyam nang ngasi numidang wairam mai thakiba car ani edu lampel da leiba Samaga nifu homdo CRPF ki kem dagi thaudorakni car ani edu Chuchampur rom da lanjena khraba miwe ani gini amasung kwakta da leiba miwe amana car adu purakna ba makhoi ani neglect pani haiba khangmangam khren su pawks da fundorakli makasa tarak poina to papawna moirang da pre fabricated home sana ba thorang hokre hauzik thokliba kangluk ki irang sina maram oiduna moirang AC thang AC amadi kumbi AC manungda hangba relief camps singa sangjapam laudum leiba inmate singi leinana ba moirang AC da pre fabricated home saragani haina minister and berena lauthokhibagi matungina yum sana ba thorang pekat pawkre press na phangmo pawgi matungina moirang assembly constituency ki Kokta municipal council ki manuksana leiba sericulture training institute ki campus ta ahangma phamsinda sagadoriba pre fabricated home sing asi tha amagi manungda sabu lusinana panam thamni mafam asida hana leramba quarter hostel amadi guest house sing asi su inmate sing leibi yanana ba semjin sajinba ki thaba okre haujik semjil liba mafam asida saurana imung songarum leinaba panamda hotnari hari pre-fabricated homes in a CCM Sana Pigidam Mapalamgi construction company amana thaba asi pakekadabani house pawi oina di karamba construction company na pigani haibadi khangdri hari pawmi singna mapam madu sangduna yengsulubu da house pre-fabricated home sem sana ba paikhatliba thabak singa sigi yengsiliba senior consultants engineers L Gokul Chandran hai thaba asi chief minister na mapam asida laktuna yengsilamba numit adudagi pakhat pahobani Kangluk ki irang na maram oiduna school amadi community hall singda hangwa relief camp da laidiba miyam sida khudong sarab kyama yoknari ba amadi school college hangda yaraktaba si yenglaga government thaba asi pekhalakone inmate singa si government ki law and order amadi irang asi nemthadri ba fawba lainaba pre fabricated home singa si sagadabane aduga sericulture training institute asi quarter amadi hostel singa si Mapalamgi construction company na paibada yauti housing pre-fabricated home sem sanaba tharang sida housing lam ahangba phangba khara wali masum pre-fabricated home sahum samri romdi saba yana bonari sericulture training institute asida kutpa mapham kya maslai masida fabricated home sing sarabadi ising saurakpada khudong sada thokosai adubu ising sauduna ba semjilabadi fabricated home saba yabsai Hausa ki oina di fabricated home samri romdi sanaba mapamdi fangle haiba yare haikenasu paw sida makhatana su fundorakli lusilak poina tendang na pongna pham pauksi dige to papaw mana Chuchampur da sing phangpham hangdokre Chuchampur district ki as Nagaland village ta open market sale scheme OMSS rice ki anowa sale point ama ngasi hangdokpa loina district asida hang singi sale post masing mari sukre as Nagaland village the open market sale scheme OMSS rice ki anowa sale point ado ngasi deputy commissioner Darun Kumar S additional DC Khaikopau ngaiti amasung Jameson hangsing hangdoki Chuchampur gi mini secretariat complex tuibong ADCC town office amasung hiangtam lamka amasung lamka south BDO office khomin thang da mamang na seng phangpham hangdopa lekhrabani seng phangpham sing sida seng kg amada lupa kunthra ga nithoida phangali scheme asigi makhada numit khuding gi yumthong amana seng kg manga labu yabi khudong chawa piri haidin su paus da su makhatan su palakli adu hausi ko yandi miam paus su patang sa lu sinjar ge amasung miam puna no update ngamina sen su channel sugi marketing miam from da makhatan su thamjari